ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ 5-minute meditation asida Axn Sadokpamna Darkar Tade Armyasida taramnoksari. Meditation asi yahudnagi mamangsida adom comfortable loiba yaba jaga amada leibiro aduga adongi nangal asisu straight leibiu chumna leibiu adudi orasi Yadagi shor sang na singsanbiu Yada shor sang na hondopiru Sang na singsanbiu Sang na hondopiru Lepi ganu follow tabiu andong Adongi midushanbiu Aiki khonjel asina asigi meditation asida adombu guide tokani sada free ohenbiu adomna source hondorakpa matam asida adongi shadagi source na tholakpa matamda adongi sada khangyang yang lagani hausi sada tapna nungaiba aibada tamna laadabani nungaibada faubiu hondorakpa matamda sor sang na singsanbiu tapna hondopiru shana shada hausing wahang hangsi Aina shana anxiety oina lerise karidagino karidano aina anxiety la ibase tapna isana question ani shigi tapna pakhuma do thibiu adomna masigi pakhum masi housik fangda yade haibanate Adongi shada anxiety asi shana hana self-aware oibiu shada anxiety lay haina hausik shana accept oibiu maram madu yamna serious oirambiyai yamna simple oirambiyai sam oirambiyai adubu maram machadagi hausi Chamba potagini loina ba horise samba thabak duna karamba thabak no shanha na khangsanbiu Shana shagi wakal la huzikalamgani masigi thabak sinani ai Aiki sada aiki wakalla anxiety la halibase madugi wakalla du sada nungai tabadu tamna hondoko shana chor hondorokpa matamda yawango sada fazan nangano sada relax oilasi Usik leramba isana anxiety lerambadu tamna handansi wakalla Shana pressure pibiroshi Shana isase Nungai na yang na tamasi Chumi sada anxiety laibado Shana huzi khangabanina Yamna lai nani Masi kamaina kokhandoino Isana hangba hora agadi Kokhannabu upai tholakani Shana shada thazabiyu Shana shada Shagi wakal sida pressure pibiganu stress pibiganu anxiety tapna handanaba Shana hausik feel tawriba Shada fauriba wakal la fauriba adu faubiu adu ningsingbiu sor sang na singsanbiu sor sang na hondopiro sang na singsanbiru sang na hondopiro last oina swar sang na singsanbiu
ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ